양해 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 들어다가 ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯂꯤꯇꯔꯁ ꯃꯨꯛꯕꯥꯡꯅ ꯀꯧꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯉꯥꯍꯩ ꯑꯣꯏꯅ ꯄꯨꯖꯔꯛꯑꯦ ꯅꯝꯃꯤꯟꯅꯅꯕ ꯃꯤꯗꯨ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯏꯇꯣꯝꯗ ꯑꯣꯏꯅ ꯇꯞꯅ ꯑꯣꯏꯅ ꯆꯥꯔꯛꯑꯒꯦ ꯑꯗꯣ ꯑꯩꯅ ꯑꯩꯒꯤ ꯁꯥꯟꯅꯕꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯍꯥꯞꯄꯗꯣ ꯃꯌꯥꯝꯅ ꯍꯥꯞꯄꯟꯅꯤꯡꯗ꯭ꯔꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯃꯊꯪꯗꯒꯤ ꯍꯥꯞꯇꯅꯕ ꯇꯧꯖꯒꯦ ꯑꯗꯨꯗꯤ ꯆꯥꯅꯕ ꯍꯧꯔꯁꯤ ꯊꯛꯀꯦ ꯆꯣꯡ ꯀꯛꯄꯅꯦ ꯄꯤꯁꯀꯗ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯏꯅꯥꯎꯁꯥꯅ ꯊꯣꯏꯅ ꯊꯣꯡꯕꯅꯦ ꯅꯍꯥꯟ ꯃꯣꯔꯣꯛ ꯄꯤꯖꯕꯗꯒꯤ ꯃꯥ ꯃꯨꯛꯕꯥꯡꯒ ꯇꯧꯖ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯎꯋꯦ ꯃꯨꯛꯕꯥꯡ ꯇꯧꯕꯗꯗꯤ ꯑꯣꯛ ꯀꯨꯝꯕꯅꯤꯅ ꯐꯗꯤ ꯐꯕꯖꯥꯠꯅꯤ ꯃꯔꯨꯁꯦ ꯀꯥꯟꯗ ꯐꯗꯤ ꯄꯤꯌꯨ
mẹ em cha cắn người lắm Baru meyamgidi mẹ em có chú đã đi thôi không baru jam ngoài tới bộ
ชนะตัว20ตักเธอเลยทำดีคางมันนักสินะท่านถูกลูกร่างฮ่าฮ่ามารู้ดีตะเลวกุยเนี่ยเรียบแบบมันก็จะตีบอกงั้นดูดิชาวจะรวยไหมนะวิดีโอจะลงชแนลต่อกันทีนี้ส่งเนี่ยจีบว่างั้นam te ade เพราะฉะนั้นดูดิ